Diagnostic Soibam Lekaina Lakliba November Mapanda Linkhatkiba Chahi Nifu Surakpaga Luinana Nifu Suba Foundation Diga Mari Lainana Hayeng November Nipandagi Hauduna Tara Fauba Ayupung Taretagi Nungtilpung Ahum Pauba Miamda Blood Glucose Amadi Kidney Function Lemna Test Tobagi Kudong Chaba Pigadori Babina Diagnostic ki General Manager 𝐾𝐀 Sarmana Thokpa Cherul Amada Wafam Asip Paladun Hai Awang Nongpok Lamdam Singi Manungda Achoba Diagnostic Laboratory Ama Oiriba Babina Diagnostic Ase Lakliba November Mapanda Chehi Nifu Mapung Pari Kumja listing ama chamapan marifu humdoida piktak na haurakhiba clinical laboratory amadagi achoba diagnostics clinic ama oirakhibani Manipurda thokliba irang asina maram oiraga mayum thadoktuna relief camp ta leiriba mioi chanipan lomda hauzik fawada lemna test tawbagi khudong chaba kaya pikre loinana lakliba November 9 dagi tara fawba soibam laikai da leiriba babina diagnostic ta lemna test tawbagi khudong chaba pigani Babina Diagnostic ki Managing Director amasung Pathology ki Chief Consultant oriba Dr. Thangzam Dablina Organization asibu hauzik leiriba phibam asida yohalakpada Babina Diagnostic ta leiriba staff singbu su thagat pa phongdorakli